Laljennaribasingda Ningtham Khudol Oina Lupa Lishing Piragani. Kuki militantsingna mamang chahigi May 3 Maitai-singda onsinduna landarakibana maram oiraga Manipurda hauzik thokliba irang asida mayum makai mang takraba matung lanjennaduna Manipur lengakna hangba tongan-tonganba relief camp 302 da leiriba mioisingda Ningtham Khudol Oina Lupa Lishing Piragani haina Manipur lengakna lauthokre. Manipur lengaki Home Commissioner N. Ashok Kumarna Governor gi mingda thokpa order amagi matung inna lanjennariba mioisingda Ningtham Khudol Oina pigadariba senfam adu mari leinaba mioisingi khuthangda yauhankragani hairi. Madugidamak lupa crore 5,06,90,000 chama kaithokle hairi. Hairiba senfam asina awaba nanglaba mioisingi mompak fidak monkhumfi kangkhal amadi blanket sing leibada sizinagadabani. Hairiba senfam adu State Bank of India Secretariat branch ta leiba State Emergency Fund gi account ta deposit tawragani. Madugidamak Joint Secretary Home na mathau taba thabak sing paikhatkadabani hairi. Manipur lengakna senfam adu senba chahi English ani kunmari kunmanga gi head account tagi lauthok laga State Emergency Fund da hapsin gadabani hairi.